Jacop yare ngai po tharadi amuk tanaro si hairam laga amuk hotena senkre khara pharam bu mapadu amuk mihul kangai amuk sutana kre Jacop na sena kinom ningsingai babu ai telang kapan kre tu asilok thabiyo haima babung di u ka ba hitine amuk te karakte ama nei thogal lore dana pajakrasno Jacop nokmi moigi hinkol maya da hoba wang khrapu ko bila bambi da sat ka khre yong ne handphone ate upai le traba tomna hey kum tharo yam thra ha yo phuni haidai ne ka khalaga phubiu ne laune Mr. Tom me Sana kana ko bududa sana su hobe sentre sanana yambo Tom na hey horai puthoro chalo sanadi mathak te yai ma tong budu udabani na horai lo basangkre sanana yambo sida leizare kedo biduino Tom kaisu khumde horai du satlawraga kobila du hekta garagara leli khara leiraga humang do amuk dei thoi sanadi kaisu khangbanate adum yengi wasu ngangbang amjade babu warabo lelo dana ti amdai du da superman olaga muk pai bi ra kingjo haima yaima yambo kainu to birisibo se horai se mut bibiro Sanana namdana horai du mulle aduga pusilaga sangre Asauba tomba kauthokuna seramada puthokuna phamkre kaina mi sangbudu mangaire Jacop na Pabo ising chongjani hadok joy ai wan daw ninge kanta thoksadana number 1 hekta tawthare Tomsu mamit khana yangaga khara hantokre pungdi sumsum thengjile Gomtina Tomba se yum changa se noibu migi mamang da phajade mi sauraga maina gyan ta jarakshani se imase angang di ningda da khangai duni masina sauraga kyam pharaktino hojik tagi ne hojik de khara wara urdi pharoi masinga sidine aina phudana to roidam yare imase sangbiro Jacop na aiga bo chango crack tu go manauno yumda nungai na leiruso Gomtina hey nang masuni lam okhak hele Napam sauri se soi kre lan kre matung tau zaroi haige di leite kai do ba haidu no moidi sanar da dona hayeng oi bakhang pharaga sanaya ponte hey sananu haibe na tine matam se thengladi yumda hanjilak pa yadro nang bu sauraga kari oi doino mi ai bu sauraga ahal oijadi haudong oi hairo Gomtina hey masidi ba yare imasi sangbiro upai leite kanararoi khangduna Gomtisna su sangre sumsum thingjile pungdi mapan hele sana masanu pani ga manem ga sakpizere mapuroi bigi coffee lo laga puthoroktuna nakanda masu phamlere yambo coffee hey ani di tumkrabo tumkre phare naksu sango pothauro aidine sida sum tumagi kayam kuine yong saduna leibangam yengi haijabadi ngamjada sana su sangre masa singbu yenglamnaga masu ka da sangre pungdi tara hedgre tomsu ithagre nakhokpai makhol du tabada Jacop tumina udagi kumthare aduga yumda sangre kitchen da sanglaga saktu phajana sathoe kaada muktumina sangaga alarm thamame aduga makha da blanket tharaga adum tumthakre
Nongale, alarm du khongpada Jacop sat muthale. Aduga sat thoraga brush tauhthoaga dress tu motlena mu hongdoe. Tawriba mayam du irikti kemta khangdi. Lidi loina khangi. Adubu kaisu haide. Tumina dum hibbi. Thoraga tapna uda mukka khatkre. Jacopna. Babu, hogalo yare thengi. Walking sathoro. Nasanu ba phajabani duga. Aide ngasi sangaro. Yamsele. Lina nakandagi tapna. Babu, walking satlurase. Irikna. Aya, Jacop, nang ngarang t-shirt black ni lawdane. Aduga brown kamaina lilamni ba? Tom sulisu satyang khate. Sini ne nimit chungbi haido. Angang nina marol sudabagi haizaribani. Nimit yungbi duni. Lina. Babu, law haraga. Lina singduna pukre. Loina sakrakanda Jacop amukum tharakduna mayumdagi cycle du thauraga madaugi manakta hospital da satkre. Mikup kharagi matung security na. Haima, isadi yahonga lida. Kaido bu yorge. Jacop na. Aikhoi do tum hawtribo. Hawtrabane sango sango. Thawbana. Haima, isu la iro. Kanaga la e. Tho, ai mathanda la ini. Nasanu pa IS tu kharawara ula. Aina wara kesu ai di pakhang phadri mananga meba. Ise ai leitaba numituda amuk kaidonare. Nangbu lamga helra bro. Kaideno dado aina bu nongtelam hen bro. Wari bomba madawda lire. Thawbana. Pathokpanida yai manang side. Phare Dhauga mohalasi. Ngarang se dhauga luna tinaba marup amagi masanupidu operation tawe. Phana thengla phau kya laktabaduda dausu sida dum leithokpani. Hojikpudi kaisi tawdre. Aisu haife changure. Lao salo. Madhauga la apanina kaisu phurure khangabanina phau saba hore. Jacopna. Cruz Williams and Tom Arke Nasabim Yaimala A. Aram Korangi Sanaba Kaikeno Putora O. Gomtina. Hey, Yemun Hemasibo. Somdena Kaisa Kragiana Pakanari. Aduga Mana Madhogalaga Laudanagatoris. Masidiba. Karam Thodo Nangbo. Taubana. Hey, Mama, Taribra. Nasusi Kaikeno Kurasana Semo. Kemsaji Maline. Gomtina. Hoi moi babu. Yaima, lao. Isakumda, isugi sana bado, egabok sembirage. Jacop. Hoi gabo. Aikoi homoragi moanobi nidudi sakrabo. Gomtina. Hey, admaina hainu minangbo. Sakre. Sanana. Lakpiredana. Jacop. Oh, laksari palemima apotpi. Potlaga sagai hanzenbi. Noi darling hodumdi udena. Gomtina. Haima, yaima, napabung dumai hainu minangbo. Amuk thora dine. Fuzaniko. Jacopna. Aina adopa ming tholuyadro. Kaino. Hodong haibu wani kaino. Tomen jerigi tomdu hodong nadro. Sanana. Yare. Wa makhatarno. Zado saragane nangsu larika dukhra pauro. Jacopna. Hera. Lariki wadi pusilakano. Zaringai thaingai sida. Padrasu spoon phangdo leredubo. Aduga adugi price to aigidi siorni. Jacop ko manaba tandana tumin leinakre. Sen kangjaini. Mana khumba hitaba leide. Saura aga kamdauba yengba tabani. Saba loibaga mathaka khanakre. Irigna. Hey, yo. Halabo. Jacopna. Stupid. Phore namsobo homorai. Hodong masa. Killa kaubudona kaupiura. Ha. Lina. Yara nima. Paingi de topiro. Ngahakre di polaro. Phajaba ngaktanina. Jacop. Aina kitang wangba suyele. Sak suyele. Irigna. Hoi. Laiktabu haitabai wani. Jacop. Oi, gadha. Aina noi ani fa second tajasano na kempa bidabai wani khangaba. Memory thobadana siro. Ha. Lina. Stop. Warning. Asengbani.
Brain phaba anisidagi Jacop na helibani. Mana khangdaba haitaba leite. Paroi haina patribani. Lairiksu para adi mana soidana fast tagadaba ngangni. Aikhoina matambu ngaibani. Matamnadi kanabu sungaibide. Samsum haukhibana chatpe numit amu yausilai. Masayay magi mataudu ubada ahal gaina adadum lairasanu haiduna ahumbak sahi fana yama phau lokthokpidre. Ten loirakpa adwaida amukti laame. Adusu lakna ngamdabadagi mapana 9 days lairaga adum thadokre. Chahi mangagi matungni saure kamdauba mu yenglasi. Tomna hey no yora bro pabung la uro Jacop yarni babu gari puthore pabung office pathenglani aikhoi dum laage phare adudi iren jana yum yoro ko noi dau hoi igabu hoi na ngai ribani saka sadribani thame paung di office lage ko numidang doina isa sing sakchar siko hoi baung Jacop se yam gyan tarmadro yengsi kam gyan tage tho Lina Jacop nang tharo koksi ngauri tawi maning de ngayak pothage Jacop yani ai dam thojage pothabiyo irik nangsu maning tongo lima ko ngawi haise irik na hoi airport tagi car du thokdoroktuna lakpa hore kitang laaga police khara leirame police na hoi gaise kamo Jacop gari du khami aduga khale BDF su MP thawa fritlet bane MP saba very dangerous force ngasidi noi Jacop aigi dikhangan ke oi side glass sang durne Jacop na side glass tu singthare haima sidi heroina hero bu kaise pirubna karemna na haire hela gi Jacop nate punglon gi matungina jagoi saba aduki matik haikraba Jacop na hero na bu kaise toino shooting jalubnida police na sia kumtha biro adudi amukta sektumjige li Jacop irik pulap kumthare police na wa hero ngaktanina ani masu yawbire wow khupasase saksai Jacop kaino thabuk su toraga nupi phangda jala gi oira mesina police na kariba Jacop nupi dabu thaga laga phasai kaina hairaga haraw wani nupa masendi phasai hainadi gi na haina wani haijaba police na hey nangisi music drama gaidro maru ba kai jaga da phumbiuge ha Jacop khulai gi matungina hero saraknuda khulai thadokpiu single fight heta tawsi Lina marak thale sir ekoi London dagi laksabani yumda lawba la anu gari su puthore haibadagi yumda satpani yani gari gi se sang jawjari police na hey kana masam sunu noibo Jacop na pat hekta thalaga satkhome Tom Cruise ki masani police na hey masimi ya musitine ha khangbar noi Jacop na somna pambiri si kaino ha kana gi masam sunu hangbuda haibiwan nonsense irik sir mana haise sumbani ekhoi gi babung du Tom kowe mama su USA dai ni Chris Williams kowe ima babung gi apunma mingni police na yare ni sakro aduga nangdi session sase Jacop train station dro natraga bus station la police na police school de class yaw saibani lao oni hero nangbo Lina sir please adumai to bino police na yare nu ni salo di salo oi kanale si hero se guide apsalo shooting to usi moi ani humna Jacop tu gari da hapkre upai leitraba li irik mayum de yore kuini urudraba masungai lakpadu ubada thauba amadi gomdi konthong da ngairami chawkhraba gate ka du phul hangtui VIP lakpadona mamana plate amada mainung thorang toroga leirami thaubana isu singlaidana lo ani du maithong maksina amana amada yingnaraga leire mamana maidu okpire sanana Jacop ti
Li tumin lei. Irikna. Police station da. Thauba gomti sana punna. Ha. Irikna wari pumbali re. Thauba phone tu satlok thoktina masa tomba da call tawi. Tomna. Papo. Hey, yai madu lambi da police ka awai khum khara tawna khra male. Police station da pukhi haine. Line lawraga karamba dano hango. Nang silaga na. Nayambada hayo hire su hayange. Madi Bangalore sa kibadu da parak taga da nandawni. Howri dana. Yani babu. Ay SP da phone tawraga hange. SP na. Hello sir. Yam thazadana. Tomna. Nui lekai du pu mi ke helak bro. 6.3 wangba masasu Arnold dong na phaba. Sahi kun suraba na pa masa amaga lakpi bro. Ihe, hausi lakpadura. Sargi ay madura. Mani. Ay su gyan tadre. Kokse magi de khanbada wari. Pare. Kam khaluru no bai. Ihe, sar. Thainagi bhai do ekta kokhiba. Iya da. Bhai na buena pamsai. Nasa ngawbudo yum phawbada drop tokbiruso. Hoi. Ima sisu uda kuire. Ay hekta sadaga thilurage. Pare. Adudi ay amuk thamage ko. Hey, noi karagna lei. Ngasai ka ngang pamsadu sida sangalo. SI mana. Funny sir. Jacop. Sir, amukta kansin jerke. SP na. Yani. Kansin biro. Pamo. Jacop. Thank you sir. Ming. Jacop. Yimna. Raskumar. Address. Singjamai ikelekai. SP na. Nang nabudi ay khanglamaroi. Ay nadi nangbu phasana khangi. Jacop. Film kumba ngakdana hero nate sir. Aduna ne. SP na. Hoine. Nangsu hero ne. Ado sarwa ma haige. Inkalakpase akhoi su kalakti ne. Adubu ima ipa gi awabadi khangai. Nangsu ima pawung gi awaba khangu ko. Jacop. Hoi. Ay su khangida. SP na. Nangbu awaba ga khangbrane. Jacop. Hera sir. Adumai di haibinuda. Ay su mini gaino. Kaidobe awaba khangdene. Pare. Adudi nangi punsida khwaidagi wawa matangsi karino. Hairaune dudi. Jacop na. Sir, punsida khwaidagi wawa matangse. Rami sanabada siyadi singkhatluraga second taramdaba. Aduden waba leitra hari. SP na. Ha. Asengba magni. Playing card sanadaba midi khanglamdaba siyai. Adubu khangdaba ngaisu nokpiyo. SP du manaba kanararoi khangbadagi phuk hogale. SP na. Yare, yim salase. Jacop. Uhang hambalo arbo. Lore. Adudi sir, lupa tara kete bibiyo. Kaidona ba? Auto bra wai kitone. Mani bag su gari di aukre. Yare, ai thilage. Yani sir, ai sum sakrage. Nathan chatpa yaroine. Ai na thinge haidana. Sir, ai bu VIP dona. Natrasu thingene. Lokap te leibu khatima sarna loi thinbibra. Yam hanganu, salase. Ba, ai di Manipur police yam sa thina tai. Aduga thi phale rambai wan. Nei ne kino, siordi. Yahoo! SP do nokti nokningi. Mangau thiba mataududa. Adubu nokti khangaga lei. Phare, salase. Oh sir.